Koi, yamna haithui singthoina nanthoga FOCS ki thomi sing nai tare hariba high national highway as far ga chakhibadu madugi likhul adu madu pau tabdagi superintendent of police in Fang West na luchingaga koi hariba Sekmai Bazar dagi tan lanthroka swaida garising se koi check tawbagi hapet verify tawbagi phibam ama ui hariba film si FOCS ni haragadi jahal loi dori bra haiba wafam ama ti adumak thorak taba nate duga sonda uriba sina lenga ki ba security convoy toraga lakli badum laba MST hai tare yauba bus yauraga lakpa dum laba kanu khongchat aduni duga sidaita hariba agi nakanda lai se koi security na convoy toraga lakpa dum laba lenga ki khongchat duga FOCS ki ji se anumak chingmadi male dugo kari fiom la pakai abdi yingmina se makoi na na mang tha laga chat kya ribna tragana karam fiom la pakai abdi ngha leraga koi kano tok jage Jik se aina nga sa haza giba du FOCS koi FOCS commission yam aina singna nanthok ki bagi paw ta ba gai tare adi security sing si lambi ayam bada loina yamna jection ngak simbani na hari mafam sida muk tanaraga koi verify tawbagi mami do ni FOCS oiraga de ina khabada thanda bagi khungthang adu pai khalak pani aduga lenga ki oina convoy toraga chaliba gari do di hujik Sekmai Bazar khan lanthokre chatpa houkhre tare madu ju khongul li na ba hona jage hujik FOCS ki oina di lakliba gari achoba singja amamam hai tare verify tawri aduga kari fibam da lakadoi no haibado khoi puna yingnasi taga asi phawbi ko ina pawdam jari ba naurem tanoranjan ichel news newak Sekmai Bazar.